Hi everyone, Happy New Year to all of you. I handaki New Year gi vlog amta thagatri achogba haidi asangba ma aduga aisa hakchang khara ngamudabadagi thagatpasu ngamdre nambasu ngamdre adubu numit kharani gi mamangda khara pharakpadagi Nambol Bazaar se chatabasu kuire aduga chaksu khoise chakluk ki series ama sum uningna mayamda tawge na khanbase Imphal dagi hawdoi saruk Nambol dagi hawraga mathang tawra asen dumain khalla koi Sunday numit se Nambol tana chatle Nambol tana chapse winter se khoi adum Nambol de chatlamme bana hangoi se ko haji lan lak tringai mamang da di haibidi irang se pharingai ado hajik ti khara irang laibadagi khoi je sum chappaje hangoi badagi chakhidre ado yam kuiraba matung da khoi su Nambol se chachabane aduga as Manipur gi winter sigi phajabaje sky se pura blue goiraga ado nungshit nungsa ga se amna phajana sengaga yam nungai bado adudi dum lai Manipur gi adudane mayamna Manipur adum lainingi se aduna koisu Manipur gi winters ri miss out su tong tongning mafam phanayam chatlu tar su kaigino da yamna phajaba nungai ba adagi ing tar zo ayukum basri nungsa phajana thokpani na nungai dana ko aduna kahani Manipur gi winters di pura ngaujai khwai favorite season hai tari Manipur da ai di winter season ne kaigino da winter se yam nungai jabadoina adagi hai am tabu charo hinjang charo loin chu hawe aduga magi weather su nungai ko adagi kahani khoi scenery ha ga motte ba ai yeng matam da ina nan bado aduga Manipur se kyam phajage se yengo sida dum lairabane aduga khoi se Nambol gi se chakluk se Sapse Nambol da Chakluk Chabam yam di lay na khange uju ure lambi da amta di sadri Nambol se kahani kakching da chare moirang chare loin chare ko dubu Nambol jiri chadri inak nak pani na ko na dum yum da gi chatho chappa gumba tawe ba na han di tan chare na ko je chatla je soidana char sen aisu Google gumba da yeng ta su Nambol gi ahaw bu ko pa amta ka shu hairam de bazar na tana ko adagi Chakluk gumba se do thira se na khoi se adum thire duga mana anak pa mo gi khoi gari sembam da hange ba khwai dagi hawba Chakluk mafam je kai ni haw ge na se Chakluk ki hotel yam lei bu ko manga taruk ti lei ada moina tombo hotels ni haw e ha ba adugi matungina koina thajabadugi matungina akhoi je tom hotel je dom changa se na change pung ama makhai mu tare eduna kehani hinjang ga leram da su yai budi dom khantar su mogi nga gi chakluk lei adagi chicken gi chakluk lei adagi nga nu gi su yawra me nga nu thong bagi chakluk su lei duga price na 190 rupees ne hai ba ko aduga sida chakluk sida mathel tarang mu hena pi ba aduga akhoi na ga ringba chicken curry dak curry je tongana leijagi haita su yai aduna kahani sida mathel pi di sida hawai thongba utti kangsoi iromba champut ka ngaring kha di loi hai do nga thongba sa nga makhal ani pi ko adagi tilhau adagi umoro extra loi ne pi chakluk se dom ok tribok dom hape haibidi ko aduga mi ani na chabadi dum o e kaino ai hakchang jungam dam na Chakluk to ani launing draba haibidi kaino da ai chaning da bodo e chakila ma cha chaning ma pokte ba dana khoi che khoi ni dum phare yena ra sena khoi di Chakluk aha ma hapa duna dum ani rak adum yena re ba ko haidi ani yena ba dum o e ba aduga hinjang ga du dum hawe yamna nga thongba da thajadana yam hawrame ba da nga thongba hawba sta ise hai masidi nga thongba hawna chicken nga nu zo hawna chicken de dum yubda thongamina nga nu thongba se na haibidi kano tawra se yenga se na nga nu thongba se extra ko we aduga yenge Kuhaw am to nga nu se Kuhaw ba sim bi haw nga nu se nga nu do haw rai ro ina tombo hotel gi ta tombo dunis de phammi se aduga mai je kuire hai chai tara hina tawbo kuire hai ba ko aduga mo je gp pibam sulai aduga Chakluk sizu kahani dum moi pung ni pan de gi phangi hai ayuki aduga pung taruk nungdang gi bodum phangi hai ba ko aduna mayam ju kari guma chatning ba laita de Nambol da koitho usi kholu si weekend za hai ta su
ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯁꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯆꯠꯇꯥꯔꯁꯨ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯕꯒꯤ ꯅꯪꯉꯤ ꯅꯪꯗꯦ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯍꯣꯇꯦꯜꯁꯦ ꯑꯁꯦꯡꯕꯒꯤ ꯑꯣꯊꯦꯟꯇꯤꯛ ꯌꯥꯝ ꯑꯣꯏꯔꯒ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯖꯁ ꯍꯥꯏꯕꯒꯤ ꯅꯠꯇ ꯑꯩꯈꯣꯏ ꯀꯩꯁꯨ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦ ꯀꯩꯝꯇ ꯁꯤꯗ ꯁꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯑꯦꯗ ꯅꯠꯇꯦꯕ ꯑꯩꯅ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯤꯌꯔ ꯇꯧꯕꯩ ꯋꯥꯅꯤ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯂꯩꯇꯥꯁꯨ ꯅꯝꯕꯣꯜꯗ ꯆꯥꯛꯂꯨꯛꯀꯨꯝꯕꯁꯦ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯒ ꯆꯥꯛꯂꯨꯛꯇꯣ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯥ ꯑꯃꯒ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕꯒ ꯆꯥꯁꯦꯅ ꯑꯩꯗꯤ ꯅꯝꯕꯣꯜ ꯕꯖꯥꯔ ꯆꯠꯇꯥꯔꯗꯤ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕꯁꯦ ꯑꯗꯨꯝ ꯆꯥꯏꯑꯕ ꯀꯥꯡꯍꯧ ꯕꯣꯔꯥꯁꯨ ꯌꯥꯝ ꯍꯥꯎ ꯇꯥꯔꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯆꯥꯁꯜꯂꯝꯅꯤꯅ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕ ꯆꯥꯁꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯝꯕꯣꯜ ꯕꯖꯥꯔꯗ ꯆꯠꯄꯁꯦ ꯑꯗꯨꯝ ꯑꯌꯨꯛꯇ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒ ꯆꯠꯂꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒ ꯀꯣ ꯁꯣꯞꯄꯤꯡꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯏꯚꯟ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯐꯪ ꯇꯥꯔꯁꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯅꯝꯕꯣꯜ ꯕꯖꯥꯔꯒꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯣꯏ ꯌꯥꯝ ꯅꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯔꯀꯦꯠꯇꯒ ꯃꯣꯠꯄ ꯁꯨꯃꯥꯏꯅ ꯃꯣꯠꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒꯂꯤꯗꯒ ꯃꯣꯠꯄꯩ ꯇꯥꯏꯞꯇ ꯃꯣꯏꯗꯤ ꯁꯤꯠ ꯅꯥꯟꯅ ꯑꯗꯒꯤ ꯄꯤꯛꯇꯛꯁꯨ ꯇꯧꯔꯒ ꯂꯣꯏꯅꯁꯨ ꯐꯪꯕꯁꯦ ꯄꯣꯠ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯣꯏ ꯉꯥꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯣꯏ ꯉꯥꯁꯦ ꯃꯣꯏ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯩ ꯐꯪꯕꯅꯦ ꯑꯗꯒꯤ ꯃꯣꯏ ꯑꯗꯨꯋꯥꯏ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯊꯤꯟꯗꯒ ꯆꯠꯄꯗ ꯌꯥꯝ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯨ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯏꯁꯤꯅꯦ ꯀꯩꯒꯤꯅꯣꯗ ꯊꯨꯝꯇꯛ ꯇꯧꯔ ꯉꯥꯁꯦ ꯈꯦꯠꯅꯩꯌꯦ ꯑꯇꯣꯞꯄ ꯃꯐꯝꯒꯤꯒ ꯃꯣꯏꯁꯤꯗ ꯐꯪꯕꯒ ꯑꯗꯒꯤ ꯁꯤꯒꯤ ꯊꯥꯡ ꯀꯩꯀꯩꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯎꯔꯦꯀꯣ ꯂꯩꯁꯨ ꯂꯩꯔꯛꯈꯤꯕꯗ ꯑꯃꯨꯛ ꯇꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯏꯚꯟ ꯒꯨꯔꯕꯣ ꯍꯥꯏꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯕꯨ ꯂꯩꯔ ꯂꯥꯛꯑꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯐꯪꯗꯕꯣꯏ ꯐꯪꯉꯦ ꯐꯪꯗꯦꯁꯦ ꯈꯪꯗꯕꯒꯤ ꯅꯝꯕꯣꯜꯁꯤꯗ ꯐꯪꯉꯝꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯀꯩꯅꯣꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒꯁꯦ ꯂꯩꯔ ꯂꯥꯛꯑꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯍꯥꯏꯕꯗꯤ ꯖꯁ ꯋꯤ ꯀꯦꯟ ꯒꯦꯠ ꯑꯋꯦꯒꯤ ꯇꯥꯏꯞꯇ ꯗꯦ ꯒꯦꯠ ꯑꯋꯦꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯑꯕ ꯏꯅꯛ ꯅꯛꯅ ꯀꯩꯁꯨ ꯌꯥꯝꯅꯁꯨ ꯂꯥꯞꯄ ꯅꯠꯇꯕ ꯏꯝꯐꯥꯜꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯣꯏꯅꯤꯡꯕ ꯍꯥꯏꯕꯗꯤ ꯖꯁ ꯀꯥꯏꯅꯦꯇꯤꯛ ꯃꯆꯥ ꯑꯃ ꯇꯣꯡꯉꯒ ꯑꯣꯔ ꯁ꯭ꯀꯨꯇꯤ ꯃꯆꯥ ꯑꯃ ꯇꯣꯡꯉꯒ ꯑꯗꯨꯝ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯗꯤ ꯍꯥꯏꯕꯗꯤ ꯅꯪ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇ꯭ꯔꯁꯨ ꯄꯨꯗ꯭ꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒ ꯁꯤꯒꯤ ꯉꯥ ꯑꯌꯥꯏꯕ ꯀꯩꯀꯩ ꯌꯣꯜꯂꯤꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯇꯥꯡꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦꯕꯀꯣ ꯏꯝꯐꯥꯜꯒꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯐ꯭ꯔꯦꯁ ꯉꯥ ꯅꯨꯡꯊꯤꯟꯗꯒꯗꯤ ꯌꯥꯝ ꯐꯪꯕ ꯍꯦꯜꯂꯦ ꯐ꯭ꯔꯦꯁꯁꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯌꯣꯜꯂꯤꯕ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯤꯁꯨ ꯀꯥꯡꯍꯧ ꯕꯣꯔꯥꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯑꯇꯣꯞꯄ ꯃꯌꯥꯝꯗꯒꯤꯗꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒꯤ ꯕꯣꯔꯥ ꯊꯔꯣꯏ ꯉꯧꯕ ꯑꯗꯒꯤ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯉꯧꯕ ꯀꯥꯡꯍꯧ ꯃꯌꯥꯝ ꯑꯗꯒꯤ ꯑꯁ ꯆꯥꯗꯕ ꯂꯩꯇ꯭ꯔꯦꯁꯦ ꯑꯗꯨꯕꯨ ꯑꯩ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕꯁꯨ ꯁꯨꯝ ꯀꯥꯎꯗꯦ ꯁꯤꯒꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯄꯁꯦ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯅꯍꯥꯟꯁꯦ ꯆꯥꯛ ꯄꯤꯛ ꯊꯟꯇꯥꯁꯨ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯗꯕ꯭ꯂꯨ ꯇꯤ ꯑꯇꯥꯎꯕ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯒ ꯆꯥꯗꯨꯒ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯃꯣꯏꯅꯨꯁꯨ ꯂꯥꯛꯇꯣꯔꯦꯗꯅ ꯑꯗꯨꯅ ꯏꯃꯣꯏꯅꯨꯁꯨ ꯇꯥꯡ 11ꯒꯤ ꯂꯥꯛꯇꯣꯏꯁꯤꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨꯁꯨ ꯌꯥꯝ ꯌꯣꯜꯍꯧꯋꯦ ꯉꯥꯟꯊꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯐꯨ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯦꯝꯐꯨ ꯂꯣꯏꯅ ꯌꯣꯜꯂꯦ ꯁꯤꯗ ꯐꯪꯗꯕ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤꯁꯤꯗꯁꯨ ꯑꯗꯨꯝ ꯀꯣꯏꯊꯣꯛꯑꯒ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨꯁꯨ ꯌꯥꯝꯅ ꯔꯦꯠꯁꯦ ꯀꯩꯁꯨ ꯋꯥꯡꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯦꯠꯅꯗꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯇ ꯐꯪꯉꯤꯁꯤꯒ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯒꯤ ꯏꯚꯟ ꯁ꯭ꯀꯥꯔꯐ ꯐꯤꯔꯣꯜ ꯀꯩꯀꯩꯁꯤꯕꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯃꯨꯛꯃꯨꯛꯁꯨ ꯍꯥꯏꯕꯗꯤ ꯍꯪꯕꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯍꯥꯏꯕꯗꯤ ꯀꯌꯥ ꯄꯤ ꯈꯣꯠꯂꯦꯅ ꯄ꯭ꯔꯥꯏꯁꯁꯦ ꯈꯪꯅꯤꯡꯗꯅꯀꯣ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯔꯦ ꯅꯍꯥꯟꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯝꯕꯣꯜ ꯕꯖꯥꯔ ꯆꯠꯄꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯑꯦ ꯑꯩꯁꯦ ꯍꯛꯆꯥꯡꯒꯁꯦ ꯐꯒꯠꯂꯛꯇꯣꯏ ꯃꯥꯟꯕꯗꯣ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯇꯧꯋꯦꯕꯀꯣ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯕꯖꯥꯔꯗꯣ ꯉꯥꯏꯍꯥꯛ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯄꯨꯡ 2:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯅꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯔꯤꯁꯦ ꯌꯦꯡꯉꯒ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯑꯗꯨꯅ ꯅꯥꯔꯨꯕꯕꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯨꯔ ꯂꯥꯛꯄꯁꯤꯕꯨ ꯏꯝꯐꯥꯜꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯐꯒꯠꯂꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯁꯨꯝ ꯁꯤꯖꯟ ꯆꯦꯟꯖ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯤꯂꯤꯡ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯔꯁꯦ ꯄꯣꯂꯨꯁꯟꯒꯨꯝꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯅ ꯂꯥꯟꯁꯤꯁꯨ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯗꯤ ꯂꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯥꯟꯇꯤꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯆꯤꯡꯗ ꯀꯩꯗ ꯆꯠꯄꯁꯦ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯥꯏꯅ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯏꯁꯣꯔꯗꯁꯨ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯍꯟꯗꯛ ꯀꯩ ꯍꯥꯏꯅꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯅ ꯍꯛꯆꯥꯡ ꯐꯕ ꯑꯗꯒꯤ ꯁꯦꯜ ꯊꯨꯝ ꯌꯥꯝ ꯄꯥꯏꯈꯠꯄ ꯑꯍꯥꯎ ꯆꯥꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯣꯏꯕꯤꯔꯤꯕ ꯑꯩꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯕ ꯐꯣꯂꯣ ꯇꯧꯕꯤꯕ ꯃꯌꯥꯝꯁꯨ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯎ ꯈꯣꯠꯄꯤꯔꯛꯎ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯄꯥꯖꯩ ꯑꯗꯨꯅ ꯃꯌꯥꯝꯕꯨꯁꯨ ꯑꯩ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯎꯗꯅ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯁꯤꯗꯒꯤꯗꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯕꯥꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ
ꯑꯩꯅ